ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯨꯈꯣꯏꯕꯨ ꯈꯪꯗꯕ ꯃꯤ ꯀꯅꯥꯕꯨ ꯂꯩꯔꯝꯒꯅꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ꯫ ꯃꯤꯒꯤ ꯂꯥꯏꯒꯤ ꯐꯅꯕ ꯀꯌꯥ ꯇꯧꯔꯝꯃꯤ, ꯅꯍꯥ ꯑꯣꯏꯅ ꯃꯥꯏꯕ ꯁꯥꯈꯤ ꯍꯥꯏꯅꯕ ꯂꯩ꯫ ꯅꯍꯥꯅ ꯃꯥꯏꯕ ꯁꯥꯕꯗꯤ ꯃꯪꯊꯜꯂꯤ ꯍꯥꯏꯅ, ꯑꯗꯨꯕꯨ ꯃꯁꯤ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯑꯣꯟꯅ ꯇꯩꯅꯕꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯂꯨꯈꯣꯏꯅ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤꯕ ꯑꯁꯤ ꯃꯁꯨ ꯅꯨꯄꯤ ꯑꯃ ꯐꯪꯈꯤꯕ ꯃꯇꯝ ꯑꯗꯨꯗꯅꯤ꯫ ꯁꯥꯒꯩ ꯑꯗꯨꯗ ꯂꯩꯁꯛ ꯂꯩꯁꯨ ꯍꯦꯟꯕ ꯂꯩꯔꯥꯡ ꯑꯃ ꯁꯥꯠꯂꯦ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯍꯔꯥꯎꯖꯈꯤꯕ꯫ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯒꯤ ꯁꯪꯒꯥꯏꯗ ꯂꯥꯛꯂꯤꯕ ꯃꯇꯝ ꯑꯃꯒꯤ ꯃꯥꯒꯤ ꯃꯔꯨꯞ ꯏꯕꯣꯍꯜꯗ ꯍꯥꯏ, ꯁꯥꯒꯩꯁꯦ ꯏꯁꯨ ꯍꯛꯇꯛꯇ ꯃꯅꯤꯒꯨꯝꯅ ꯃꯉꯥꯜ ꯅꯥꯏꯒꯗꯣꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣꯝ ꯇꯧꯔꯤꯍꯩ꯫ ꯃꯍꯥꯛꯅ ꯇꯥꯏꯕꯪꯗ ꯍꯦꯛ ꯐꯥꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤ ꯏꯁꯨ ꯑꯃ ꯐꯪꯖꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯩ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯄꯨꯝꯕꯁꯤ ꯀꯥꯎꯔꯕꯅꯤꯗꯣ꯫ ꯌꯥꯝꯅ ꯐꯈ꯭ꯔꯦꯕꯣ, ꯅꯪꯒꯤ ꯁꯥꯒꯩ ꯑꯁꯤꯅꯒ ꯅꯨꯄꯤ ꯇꯥꯡꯕꯅꯤ꯫ ꯅꯄꯥ ꯅꯄꯨ ꯍꯥꯛꯇꯛꯇꯒꯤ ꯏꯒꯤ ꯃꯔꯤꯗ ꯄꯤ ꯑꯣꯏꯕꯤꯁꯦ ꯌꯥꯝ ꯇꯥꯡꯅ ꯂꯥꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦꯅꯦꯁꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯀꯤ ꯈꯨꯗꯣꯜ ꯉꯥꯛꯇꯅꯤ꯫ ꯏꯇꯥꯎ, ꯏꯁꯨ ꯅꯨꯄꯤꯒꯤ ꯏꯄꯥꯟꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯁꯣꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤꯌꯦ꯫ ꯆꯦꯕꯥꯎꯒ ꯄꯤꯔꯛꯀꯗꯣꯏꯅꯤ꯫ ꯂꯥꯛꯇꯕ ꯌꯥꯔꯣꯏꯀꯣ꯫ ꯀꯔꯤꯒꯤ ꯂꯥꯛꯂꯣꯏꯗꯣꯔꯤꯕꯅꯣ? ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯗ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯆꯍꯤ ꯀꯨꯝꯂꯥꯝ ꯆꯨꯞꯅ ꯁꯥꯒꯩ ꯑꯁꯤꯒꯤ ꯈꯟꯕꯗ ꯋꯥꯖꯔꯛꯂꯕ ꯂꯨꯈꯣꯏꯅꯤ꯫ ꯑꯁꯦꯡꯕꯅꯤ, ꯁꯥꯒꯩ ꯑꯁꯤ ꯅꯨꯄꯤ ꯇꯥꯡꯉꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤꯁꯨ ꯅꯨꯄꯥ ꯉꯥꯛꯇ 4ꯅꯤ, ꯑꯗꯨꯒ ꯌꯥꯏꯃꯒꯤꯁꯨ ꯅꯨꯄꯥ ꯉꯥꯛꯇ 3꯫ ꯍꯟꯗꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯒꯤꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯄꯤ ꯑꯃ ꯄꯣꯛꯂꯤ꯫ ꯑꯃꯨꯛꯇꯣꯏꯕ ꯁꯤꯡꯉꯦ ꯂꯩꯔꯥꯡ ꯑꯊꯣꯏꯕ ꯂꯩꯅꯝ ꯍꯦꯟꯕ ꯑꯃ ꯄꯣꯝꯂꯦ ꯁꯥꯠꯂꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯍꯥꯛꯅ ꯋꯥ ꯋꯥ ꯂꯥꯎꯈꯤꯕꯅꯤ꯫ ꯂꯨꯈꯣꯏꯅ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯤꯒꯤ ꯃꯃꯤꯡꯕꯨ ꯆꯦꯡꯂꯧ ꯁꯛꯅ ꯂꯤꯛꯂꯥꯏ ꯃꯆꯨꯗꯒꯤꯁꯨ ꯍꯦꯜꯂꯤ, ꯃꯄꯥꯡꯒꯜꯅ ꯌꯥꯡꯒꯣꯏ ꯁꯒꯣꯜꯒꯨꯝꯅ ꯌꯥꯡꯁꯅꯨ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯏ ꯌꯥꯡꯕꯤ ꯍꯥꯏꯅ ꯊꯣꯟꯕꯤꯈꯤꯗꯣ꯫ ꯃꯁꯨ ꯅꯨꯄꯤ ꯂꯤꯛꯂꯥꯏ ꯌꯥꯡꯕꯤꯒꯤ ꯇꯥꯏꯕꯪꯗ ꯃꯇꯝ ꯈꯔ ꯇꯤꯜꯂꯝꯂꯒ ꯂꯨꯈꯣꯏ ꯂꯥꯏꯅ ꯊꯥꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯗꯨꯅ ꯑꯃꯥꯡ ꯌꯥꯏꯊꯣꯡ ꯀꯨꯝꯈ꯭ꯔꯦ, ꯁꯖꯤꯛ ꯃꯇꯨꯡ ꯏꯟꯈ꯭ꯔꯦ꯫ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯅꯤ꯫ ꯃꯇꯝ ꯑꯃꯗ ꯂꯨꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯃꯥꯒꯤ ꯁꯥꯒꯩꯗ ꯁꯥꯈꯤꯕ ꯁꯤꯡꯉꯦ ꯂꯩꯔꯥꯡꯗꯨ ꯍꯧꯖꯤꯛꯇꯤ ꯆꯥꯎꯕ ꯃꯄꯨꯡ ꯐꯥꯔꯦ, ꯃꯁꯨꯝ ꯇꯥꯔꯦ, ꯌꯦꯡꯕꯗ ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯤꯛꯂꯥꯏ ꯌꯥꯡꯕꯤ ꯃꯊꯣꯠ ꯀꯥꯔꯛꯄꯒꯤ ꯍꯧꯅꯁꯥ ꯃꯥꯒꯤ ꯋꯥꯈꯜ ꯏꯅꯧ ꯅꯧꯏ꯫ ꯎꯔꯨ ꯈꯨꯗꯤꯡ ꯄꯥꯝꯕ, ꯎꯔꯨ ꯈꯨꯗꯤꯡ ꯆꯥꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ, ꯑꯍꯤꯡꯒꯤ ꯃꯇꯝꯗꯨ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏ ꯌꯥꯡꯕꯤꯁꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯃꯪꯂꯥꯟꯆꯥ ꯑꯃꯈꯛ ꯃꯪꯂꯛꯂꯝꯃꯤ꯫ ꯂꯤꯛꯂꯥꯏ ꯌꯥꯡꯕꯤ ꯄꯥꯛꯂꯕ ꯄꯥꯠ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯃꯊꯟꯇ ꯍꯤꯕꯨ ꯍꯣꯟꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯄꯥꯠ ꯑꯗꯨ ꯆꯥꯡꯖꯧ ꯄꯥꯏ, ꯌꯦꯡꯕꯗ ꯇꯣꯔꯕꯥꯟ ꯋꯥꯡꯅ ꯎꯕ ꯉꯝꯗꯦ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯛ ꯆꯥꯎꯕ ꯄꯥꯠ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯃꯍꯥꯛ ꯍꯤ ꯑꯗꯨꯝ ꯍꯣꯜꯂꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯥꯠ ꯑꯗꯨꯒꯤ ꯏꯔꯣꯜꯅꯨꯡꯗꯒꯤ ꯃꯥꯅ ꯍꯤ ꯍꯣꯜꯂꯤ ꯃꯥꯏꯀꯩ ꯑꯗꯨꯒꯤ ꯃꯃꯥꯡꯃꯛꯇꯗ ꯑꯆꯧꯕ ꯂꯩꯔꯦꯟ ꯑꯃꯈꯛ ꯐꯣꯡ ꯍꯦꯛ ꯐꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯂꯤꯛꯂꯥꯏ ꯌꯥꯡꯕꯤ ꯂꯩꯔꯦꯟ ꯑꯗꯨꯕꯨ ꯎꯕꯗ ꯃꯥꯒꯤ ꯃꯁꯥꯗꯨ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯦ꯫ ꯀꯔꯤ ꯃꯇꯧꯅꯣ? ꯄꯥꯛꯂꯕ ꯄꯥꯠ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯑꯁꯨꯛ ꯆꯥꯎꯕ ꯇꯨꯕꯤ ꯂꯩꯔꯦꯟ! ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯅ ꯃꯍꯥꯛ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯑꯁꯨꯝ ꯄꯥꯈꯠꯄ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯆꯧꯕ ꯂꯩꯔꯦꯟ ꯑꯗꯨꯁꯨ ꯃꯀꯣꯛ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯂꯤꯛꯂꯥꯏ ꯌꯥꯡꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯃꯔꯩ ꯑꯗꯨꯁꯨ ꯐꯤ ꯐꯤ ꯀꯥꯝꯂꯤ꯫ ꯂꯤꯛꯂꯥꯏ ꯌꯥꯡꯕꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯧ ꯑꯗꯨ ꯏꯁꯤꯡ ꯏꯃꯥꯏ ꯑꯗꯨꯗ ꯍꯣꯅꯕ ꯍꯣꯠꯅꯔꯛꯏ, ꯑꯗꯨꯕꯨ ꯉꯝꯗꯦ꯫ ꯀꯤꯕꯅꯤ ꯀꯔꯤꯅꯤ ꯊꯛ ꯊꯛꯀ ꯅꯤꯛꯄꯒ ꯃꯆꯤ ꯑꯃꯇ ꯂꯦꯡꯗꯦ꯫ ꯍꯥꯏꯅ ꯂꯩꯔꯦꯟ ꯑꯗꯨꯁꯨ ꯃꯔꯩ ꯑꯗꯨ ꯀꯥꯝꯗꯨꯅ ꯂꯤꯛꯂꯥꯏ ꯌꯥꯡꯕꯤ ꯇꯝꯅ ꯆꯪꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯂꯤꯛꯂꯥꯏ ꯌꯥꯡꯕꯤ ꯀꯤꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯈꯣꯜ ꯊꯣꯛꯅ ꯃꯍꯥꯛꯅ ꯂꯥꯎꯏ, ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ! ꯏꯄꯥꯛ ꯏꯔꯦꯜ ꯑꯁꯤꯗ, ꯏꯌꯥꯏ ꯑꯁꯤꯗ ꯇꯨꯕꯤ ꯂꯩꯔꯦꯟ ꯑꯆꯧꯕ ꯑꯃꯅ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯆꯤꯟꯈ꯭ꯔꯦ꯫ ꯇꯨꯕꯤ ꯃꯔꯧ ꯆꯥꯎꯕ ꯃꯍꯥꯛꯅ ꯑꯩꯍꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯂꯩꯅꯨꯡ ꯂꯣꯟꯖꯥ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯅꯤꯡꯉꯣꯜ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯁꯤ ꯃꯥꯡꯕ ꯇꯥꯔꯦ꯫ ꯀꯅꯥ ꯂꯩꯕꯒꯦ? ꯃꯍꯥꯛꯅ ꯁꯨꯝ ꯍꯦꯛ ꯍꯥꯏꯕꯒ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗ ꯃꯁꯥ ꯃꯎ ꯐꯕ ꯋꯥꯡ ꯆꯥꯎꯕ ꯅꯨꯄꯥ ꯑꯃꯈꯛ ꯍꯤꯗꯨꯗ ꯂꯦꯞ ꯖꯔ ꯍꯦꯛꯇ ꯂꯩꯔꯦꯟ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯍꯣꯟꯖꯤꯜꯂꯛꯏ꯫ ꯂꯤꯛꯂꯥꯏ ꯌꯥꯡꯕꯤ ꯅꯨꯄꯥꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯛ ꯃꯁꯥ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯅꯨꯄꯥꯗꯨꯅ
Makhuda pariba naw aduna lairen adugi makok mapa tamna sapu kana langi. Naw aduna lairil dugi makokta hek pali adumna hek panbaga lairil du ising manungda lupthakirami hojikti lairen adu mangshre. Likla yangbi magi mihul songlambadu khara makhaidi phare lairen adu su ukhiche. Ningol magi thawaibu kanbiriba loyumba pakhang mahakpu kanano khangingladuna maithong adu hek leithoi adubu mafam aduda kanasu leiba ude. Likla yangbi koyeng yengi adubu ngaki mamangda mana ukiba nupa adumadi adumang uba phangdari mathamoi nungda haise. E hausikta ningol aigi thawaibu kanbiramba tamba pakhang adubu onthokna thuna sumangida. Soidana leifam thoi mahabu hanna koyeng yengi adubu aduma uba phangdare magi wakhalda asumna khalei. Kanabu oirigaba nate hausikitubu khoyum laibu oiridara. Ay mafam asida kuithana leiba sumtre himaya sileituna mongba yum tamna hallage. Asi khanduna likla yangbi higi mamaidu hek leithoi. Yengthoklu matamda matungda hausiwaida ising manung lukhiba asoba lairel adu makokto thangatuna bare pipi kamduna mu leirami. Likla yangbi magi masadu swai lauki. Lauge haina musu tawi adubu lauba nangde lairin aduna thuna yangna sangsilai aduga likla yangbibu punna hekta yotkirami. Likla yangbi tumlaba dubi kap thuglai mahak phuk haugalai mamai mamit pumba humangi humangak ta ngaikre madubu makhut aduna teikthok haise. Kari manglano ai nausik mangshribaduba aibu asobu lairan aduna yotkiba nate ai side ai hingai. Othokpagi mang haibadunidako. Likla yangbi magi manglangi thangdok adubu hanna ningsingluraga hausika masado thak amuk ninglei. Amaromda likla yangbi manglan aduda ukiba sakhangdaba nupa adugi matangdadi mahak mungkaw kaururi. Likla yangbi amuk hipthai mamit anidu isinduna mahak amuk tumthanaba hotnai. Tha amamuki matungdani konungda ningthaugi manai oiduna leiba nupa makhoi ahumna asumna wari ama lona sanari. Lemjana hai likla yangbido onthokna masak matok phajakre mabu nomutan oirabaso aigi taloisina chalhalabadi aigi thamoi ase pungpen pengadabani. Amana mung hai itaw ibungo nangda nateko aiso adumna wakhal khalibasani phachi kaino likla yangbise mabu phajabadi leibak asida ani sunu leiroiko mabu ngasisibu konungda lakhibsanane. Lemjana khummi laki ngasai mabu urami lakibani laki aiba magi masakta khang uningaida kanali tawkhoi likla yangbigi masakpu oini yengusi hoine yaine yengusi. Masak matau phajabi likla yangbibu makhoina loina pami makhoi ahum hotnaduna konung munung aduda likla yangbibu thiba hurami. Likla yangbi konungda thabak tawi leimasingi thaugal tawbani mahak. Ningthau loyombagi taloi leima ani lei ahal oiriba piyainuna likla yangbida hai bema nangne amukta leikolda chat lei hekpi tomi sana hoi leirongani thunai gi nangta lau haina pause luso hoi phagani. Asi haiduna likla yangbi mapana thoglei lambi du satna mathanta haise. Nungsana suksara kansida lekol tana chataurise othokna tandori daide haina asum mahak chatli somdana lemja mana mang thaduna asum lakpuna lambida likla yangbina mathantana chatlibadu he urami. Lemjana makhut thenduna ada chatlibu nupise likla yangbi soida oigani magi sibu mayumda chatlibu chala thambawna mu hai mayumda manida mayum mai kaidi makha somdani adudi taw magi matung oiramna hekti inarasi. Asi haiduna makhoi ahum likla yangbina sakhribadugi matung oiramna inai. Likla yangbi asum chatpana leikol adu yauri. Leikol manungda sangduna leihikpi tomi sanabuthi adubu leikol adu kanasu leibadi mahakna uramde. Leikol sidadi kanasu leitena ise tomi sanadubu leibu udeda. Leima alna hairakpadadi leikol ase leirangani hairakibani isidubu leikol aduda ko yengi adubu kanasu leibadu ma udri maduda mathanta haise. Leitrida
ꯅꯨꯡꯁꯥꯅ ꯑꯁꯤ ꯌꯧꯅ ꯁꯥꯔꯕ ꯀꯥꯟ ꯑꯁꯤꯗꯕꯨ ꯂꯩꯀꯣꯜ ꯑꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯃꯤꯅ ꯂꯩ ꯍꯦꯛꯇꯣꯏꯅꯣ? ꯂꯩ ꯃꯍꯜꯁꯦ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯂꯩꯀꯣꯜ ꯑꯗꯨꯗ ꯃꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯕꯗꯨꯗ ꯀꯣꯅꯨꯡ ꯇꯝꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯅꯤꯡꯗꯨꯅ ꯃꯍꯥꯛ ꯂꯩꯀꯣꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯂꯩꯀꯣꯜꯒꯤ ꯂꯝꯕꯤ ꯅꯥꯀꯜ ꯑꯗꯨꯗ ꯂꯦꯝꯖꯥ ꯍꯣꯏ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯂꯤꯛꯂꯥ ꯌꯥꯡꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯅꯩ, ꯃꯥ ꯑꯃꯨꯛ ꯊꯣꯛꯂꯛꯏꯅꯦ, ꯑꯁꯣꯝꯗ ꯂꯥꯛꯏ꯫ ꯂꯦꯝꯖꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏ, ꯏꯇꯥꯎ, ꯃꯐꯝꯁꯤ ꯂꯝꯍꯥꯡꯅꯤ, ꯀꯅꯥꯝꯇ ꯂꯩꯕꯁꯨ ꯎꯗꯦ, ꯂꯩꯀꯣꯜꯗꯁꯨ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯂꯣꯏ꯫ ꯆꯤꯛꯂꯕ ꯃꯐꯝ ꯑꯁꯤꯗ ꯂꯤꯛꯂꯥ ꯌꯥꯡꯕꯤꯁꯦ ꯑꯩꯒꯤ ꯑꯃꯨꯛꯇ… ꯏꯇꯥꯎ ꯏꯕꯨꯡꯉꯣ, ꯅꯪꯅ ꯈꯜꯂꯤ ꯋꯥꯈꯜꯗꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤꯀꯣ? ꯅꯠꯇꯦ, ꯃꯗꯨꯕꯨ ꯌꯥꯒꯗ꯭ꯔꯅꯦ? ꯌꯥꯅꯤ ꯀꯩꯅꯣ, ꯅꯨꯃꯤꯠ ꯍꯥꯏꯔꯦ ꯆꯞ ꯌꯨꯡꯉꯤ, ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯦꯛꯇ ꯀꯝꯗꯧꯕ? ꯍꯣꯏꯅꯦ, ꯂꯥꯛꯑꯣꯅꯦ꯫ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯊꯃꯣꯏꯒꯤ ꯏꯍꯨꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯊꯣꯠꯂꯕꯤ ꯅꯨꯡꯁꯥꯃꯥꯕꯨ ꯅꯩꯍꯠꯄꯤꯒꯦ ꯍꯥꯏꯅ ꯈꯜꯂꯔꯤ꯫ ꯂꯦꯝꯖꯥꯅ ꯇꯞꯅ, ꯂꯥꯎꯍꯩ, ꯃꯇꯨꯡꯗꯒꯤ ꯃꯈꯨꯗꯥꯡ ꯑꯁꯤ ꯄꯥꯏꯔꯒ ꯍꯦꯛꯇ ꯆꯤꯡꯂꯒꯗꯕꯅꯤ, ꯑꯗꯨꯒꯅꯦ ꯇꯨ ꯂꯩꯀꯣꯜꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯣꯝꯗ, ꯑꯁꯣꯝꯒꯤ ꯑꯁꯣꯡ ꯃꯔꯛꯁꯦ ꯑꯁꯣꯝꯗ ꯍꯦꯛꯇ ꯆꯤꯡꯁꯤꯟꯈꯤꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯦꯝꯖꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯂꯤꯛꯂꯥ ꯌꯥꯡꯕꯤꯒꯤ ꯃꯇꯨꯡ ꯑꯣꯏꯔꯞꯅ ꯏꯟꯅꯔꯛꯏ꯫ ꯂꯤꯛꯂꯥ ꯌꯥꯡꯕꯤꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕꯖꯥꯠ ꯅꯠꯇꯦ, ꯃꯥꯒꯤ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯤ꯫ ꯂꯦꯝꯖꯥꯅ ꯇꯨꯡꯗꯒꯤ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯤꯛꯂꯥ ꯌꯥꯡꯕꯤꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨꯗ ꯇꯥꯞ ꯄꯥꯏ꯫ ꯂꯤꯛꯂꯥ ꯌꯥꯡꯕꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯍꯦ, ꯀꯅꯥꯅꯣ? ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯅꯨꯄꯥ ꯑꯍꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯦ꯫ ꯂꯦꯝꯖꯥꯅ ꯍꯥꯏ, ꯂꯤꯛꯂꯥ ꯌꯥꯡꯕꯤ, ꯑꯩꯈꯣꯏꯅꯤ ꯀꯩꯗꯧꯔꯒꯦ? ꯇꯥ ꯂꯦꯝꯖꯥ, ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯅꯪꯒꯤ ꯈꯨꯗꯥꯡꯁꯤ ꯊꯥꯗꯣꯛꯄ ꯍꯥꯏꯕ? ꯂꯤꯛꯂꯥ ꯌꯥꯡꯕꯤ, ꯑꯩꯗꯤ ꯅꯪꯒꯤ ꯈꯨꯗꯥꯡꯁꯤ ꯊꯥꯗꯣꯛꯂꯔꯣꯏꯕꯣ꯫ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯁꯦ? ꯑꯩꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ? ꯎꯁꯤꯠꯇꯕ ꯅꯠꯇꯦꯗ, ꯅꯪꯒꯤ ꯃꯁꯛ ꯐꯖꯕꯁꯤꯗ ꯉꯥꯎꯖꯕ ꯈꯣꯏꯃꯨꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ꯫ ꯂꯩꯔꯥꯡ ꯂꯩ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯆꯨꯞꯆꯒꯦ ꯍꯥꯏꯅ ꯄꯥꯏꯔꯛꯄꯅꯤ꯫ ꯀꯝꯗꯧꯁꯦꯕ ꯏꯇꯥꯎꯈꯣꯏ, ꯅꯠꯇ꯭ꯔꯣ? ꯂꯤꯛꯂꯥ ꯌꯥꯡꯕꯤ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯌꯥꯝꯅ ꯍꯦꯟꯖꯤꯟꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ꯫ ꯃꯐꯝꯗꯨ ꯂꯝꯍꯥꯡꯅꯤ, ꯃꯈꯣꯏ ꯅꯠꯇꯅ ꯀꯅꯥꯝꯇ ꯂꯩꯕ ꯎꯗꯦ꯫ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯄꯥꯈꯠꯄ ꯐꯥꯎꯏ꯫ ꯇꯞꯅ ꯑꯃꯨꯛ ꯍꯥꯏ, ꯇꯥ ꯂꯦꯝꯖꯥ, ꯑꯩꯁꯦ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯆꯠꯀꯗꯕ, ꯂꯩ ꯃꯍꯜꯅ ꯑꯩꯕꯨ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯅ ꯉꯥꯏꯔꯝꯂꯒꯅꯤ꯫ ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩ ꯆꯠꯆꯈ꯭ꯔꯒꯦ꯫ ꯀꯩꯅꯣꯗ ꯂꯤꯛꯂꯥ ꯌꯥꯡꯕꯤ, ꯉꯥꯏꯍꯥꯛ ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯕꯨ ꯀꯌꯥꯝ ꯀꯥꯏꯒꯦ? ꯂꯩ ꯃꯍꯜꯒꯤ ꯋꯥꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯑꯩꯅ ꯊꯣꯛꯄ ꯉꯥꯡꯅꯕꯤꯒꯦ꯫ ꯌꯥꯅꯤ, ꯑꯩ ꯆꯠꯆꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯁꯤꯡꯉꯤ ꯂꯦꯝꯖꯥꯅ꯫ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯂꯤꯛꯂꯥ ꯌꯥꯡꯕꯤ꯫ ꯀꯩꯅꯣ, ꯅꯨꯄꯤ ꯑꯩꯒꯤ ꯈꯨꯠꯁꯤꯕꯨ ꯑꯗꯨꯝ ꯄꯥꯏꯔꯒ ꯂꯩꯔꯤꯕꯁꯤꯕꯣ? ꯊꯨꯅ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯂꯦꯝꯖꯥꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯅꯣꯛꯇꯨꯅ, ꯂꯦꯝꯖꯥ, ꯑꯩꯅ ꯄꯥꯏꯈ꯭ꯔꯕ ꯈꯨꯗꯥꯡꯕꯨ ꯑꯃꯨꯛ ꯊꯥꯗꯣꯛꯏ ꯍꯥꯏꯕ꯭ꯔꯗ? ꯂꯤꯛꯂꯥ ꯌꯥꯡꯕꯤ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ? ꯅꯪꯒꯤ ꯋꯥ ꯑꯩ ꯇꯥꯅꯤꯡꯗꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯋꯥ ꯀꯟꯅ ꯀꯟꯅ ꯉꯥꯡꯅꯔꯤ꯫ ꯂꯦꯝꯖꯥꯅ ꯃꯇꯥꯋꯥꯅꯤꯗ ꯃꯤꯠꯆꯤ ꯊꯛ ꯊꯛ ꯈꯠꯂꯤ꯫ ꯃꯤꯠꯆꯤ ꯍꯦꯛ ꯈꯠꯄꯒ ꯃꯈꯣꯏ ꯑꯅꯤ ꯂꯤꯛꯂꯥ ꯌꯥꯡꯕꯤꯒꯤ ꯃꯈꯨꯠꯇ ꯆꯦꯅ ꯄꯥꯏꯈ꯭ꯔꯦ, ꯑꯗꯨꯒ ꯆꯤꯡꯕ ꯍꯧꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯂꯤꯛꯂꯥ ꯌꯥꯡꯕꯤ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯏ, ꯍꯦ, ꯑꯩꯕꯨ ꯆꯤꯡꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯕꯨ ꯊꯥꯗꯣꯛ! ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯕꯨ ꯐꯥꯔꯦ! ꯃꯤꯐꯠꯇ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ! ꯀꯅꯥ ꯂꯩꯕꯒꯦ? ꯂꯤꯛꯂꯥ ꯌꯥꯡꯕꯤ ꯀꯣꯏꯔꯥꯎ ꯀꯣꯏꯔꯥꯎ ꯂꯥꯎꯖꯩ, ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯎꯔꯤꯕꯗꯨ ꯀꯅꯥꯝꯇꯅ ꯇꯥꯔꯝꯗꯦ꯫ ꯑꯍꯣꯏꯅꯗꯨꯝ ꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯣꯜꯂꯕꯤ ꯅꯨꯡꯁꯥꯃꯥꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯑꯁꯣꯡꯕ ꯅꯥꯔꯛ ꯑꯗꯨ ꯇꯝꯅ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯤꯛꯂꯥ ꯌꯥꯡꯕꯤ ꯃꯥꯒꯤ ꯃꯁꯥ ꯍꯛꯆꯥꯡ ꯑꯗꯨ ꯂꯥꯏꯔꯦꯟꯒꯨꯝꯅ ꯃꯔꯥꯡ ꯂꯥꯡꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯏꯪꯉꯪꯉꯛꯏ, ꯍꯥꯏꯅꯩ, ꯀꯩꯅꯣ, ꯃꯥꯒꯤ ꯎꯟꯁꯥꯁꯤꯅ ꯃꯔꯥꯡ ꯂꯥꯡꯂꯛꯂꯤꯕꯁꯤꯅ ꯀꯩꯅꯣꯝꯅꯤꯅ ꯁꯤꯗꯤ? ꯂꯤꯛꯂꯥ ꯌꯥꯡꯕꯤ ꯃꯁꯥ ꯄꯨꯝꯕ ꯂꯥꯏꯔꯦꯟꯒꯨꯝꯅ ꯃꯔꯥꯡ ꯇꯧꯔꯛꯂꯤ꯫ ꯃꯇꯧꯗꯨꯗ ꯃꯍꯥꯛ ꯃꯁꯥꯅ ꯐꯥꯎꯕ ꯉꯛꯆꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ, ꯁꯤ ꯅꯨꯄꯤꯁꯤꯕꯨ ꯂꯥꯏꯔꯦꯟ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯑꯣꯏꯔꯖꯥꯠꯂꯣ? ꯌꯦꯡꯉꯨꯅꯦ, ꯃꯔꯥꯡ ꯇꯧꯔꯤꯁꯦ, ꯁꯤꯗꯤ ꯂꯥꯏꯔꯦꯟꯒ ꯆꯞ ꯃꯥꯟꯅꯔꯦꯅꯦ꯫ ꯍꯣꯏꯅꯦ, ꯑꯗꯨꯅꯤꯅꯦ꯫ ꯂꯦꯝꯖꯥꯅ, ꯑꯁ, ꯑꯩꯗꯤ ꯀꯤꯕꯨ ꯀꯤꯁꯤꯜꯂꯛꯂꯦꯗ, ꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯌꯥꯏꯅꯦ, ꯑꯩꯈꯣꯏꯅꯗꯤ ꯃꯁꯛ ꯃꯇꯧꯒ ꯌꯥꯝ ꯐꯖꯩ ꯍꯥꯏꯅ ꯍꯥꯏꯅꯔꯒ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯤꯛꯂꯥ ꯌꯥꯡꯕꯤ ꯃꯔꯥꯡ ꯂꯥꯡꯂꯝꯕꯗꯒꯤ
ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯑꯆꯧꯕ ꯂꯩꯔꯦꯟ ꯑꯃꯗ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯀꯣꯛꯇꯨ ꯊꯥꯡꯒꯠꯇꯨꯅ ꯃꯔꯩ ꯑꯗꯨ ꯐꯤ ꯀꯥꯝꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯗꯨꯝꯅ ꯂꯩꯔꯦꯟꯒ ꯑꯣꯜꯂꯛꯄꯗꯨꯗ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯏꯇꯥꯎꯈꯣꯏ, ꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯀꯣ, ꯂꯩꯔꯦꯟ ꯍꯥꯏꯕ ꯑꯁꯨꯛ ꯆꯥꯎꯕ, ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯍꯥꯏꯁꯦ, ꯏꯇꯥꯎ ꯆꯦꯜꯍꯧꯕꯅ ꯐꯅꯤ꯫ ꯑꯩꯅꯦ ꯅꯨꯄꯤꯒ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯅꯨꯄꯤ ꯐꯖꯔꯣꯏꯀꯣ, ꯑꯃꯨꯛ ꯍꯟꯅ ꯐꯖꯔꯣꯏ꯫ ꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯩꯔꯦꯟꯗꯨꯕꯨ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯁꯤꯗ ꯂꯤꯛꯂꯥ ꯌꯥꯡꯕꯤꯅ ꯑꯣꯟꯕ ꯑꯆꯧꯕ ꯂꯩꯔꯦꯟ ꯑꯗꯨꯅ ꯐꯟ ꯆꯣꯡꯁꯤꯟꯗꯨꯅ ꯅꯨꯄꯥꯁꯤꯡꯗꯨ ꯆꯤꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯑꯅꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯆꯤꯛꯇꯨꯅ ꯍꯥꯠꯂꯤ꯫ ꯂꯦꯝꯖꯥꯗꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯗꯨꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗ ꯂꯤꯛꯂꯥ ꯌꯥꯡꯕꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯇꯥꯏꯕꯪ ꯍꯛꯆꯥꯡꯗ ꯍꯟꯖꯤꯟꯈꯤꯔꯝꯃꯤ꯫ ꯂꯤꯛꯂꯥ ꯌꯥꯡꯕꯤ ꯁꯣꯔ ꯁꯥꯡꯕ ꯑꯃꯨꯛ ꯍꯣꯟꯗꯣꯛꯏ꯫ ꯂꯩꯕꯥꯛ ꯃꯈꯥꯗꯅ ꯅꯨꯄꯥ ꯑꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯥꯅ ꯍꯥꯏꯖꯩ, "ꯑꯣ, ꯅꯈꯣꯏ ꯑꯅꯤꯗꯤ ꯁꯤꯔꯕꯣꯏ? ꯃꯇꯧ ꯀꯔꯝꯅ ꯅꯈꯣꯏ ꯑꯅꯤꯗꯤ ꯁꯤꯔꯤꯕ?" ꯂꯤꯛꯂꯥ ꯌꯥꯡꯕꯤ ꯃꯍꯥꯛꯇꯤ ꯇꯁꯦꯡꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯂꯩꯔꯦꯟ ꯑꯣꯟꯈꯤꯕꯗꯨꯕꯨ ꯀꯔꯤꯁꯨ ꯈꯪꯍꯧꯗꯦ꯫ ꯑꯃꯨꯛ ꯍꯥꯏꯖꯩ, "ꯃꯈꯣꯏ ꯅꯨꯄꯥ ꯑꯍꯨꯝꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯤꯡꯗ ꯄꯨꯔꯛꯄ, ꯑꯗꯨꯒ ꯀꯔꯝꯅ ꯃꯈꯣꯏꯅ ꯑꯃꯨꯛ ꯁꯤꯔꯒ ꯂꯩꯔꯤꯕ? ꯑꯩ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯃꯈꯣꯏꯁꯦ ꯑꯩꯅ ꯍꯥꯠꯂꯤꯕ ꯖꯥꯠꯂꯥ? ꯅꯠꯇꯦ." ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯈꯪꯍꯧꯕ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯃꯁꯥꯗꯨꯅ ꯃꯔꯥꯡ ꯂꯥꯡꯈꯤꯕ ꯑꯗꯨ ꯈꯛꯇꯅꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯂꯦꯝꯖꯥ ꯃꯌꯨꯝꯒꯤ ꯌꯦꯅꯈꯥꯗꯨꯗ ꯐꯝꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯇꯧꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯗꯤ ꯑꯉꯛꯄ ꯀꯌꯥ ꯑꯃ ꯐꯥꯎꯔꯤ꯫ ꯃꯇꯧ ꯀꯔꯝꯅ ꯂꯤꯛꯂꯥ ꯌꯥꯡꯕꯤꯅ ꯑꯁꯨꯛ ꯆꯥꯎꯕ ꯂꯩꯔꯦꯟ ꯑꯗꯨꯕꯨ ꯑꯣꯜꯂꯤꯕ? ꯅꯠꯇꯦ, ꯃꯥꯕꯨ ꯁꯥꯌꯣꯟꯒ ꯇꯧꯕ ꯉꯝꯕ ꯃꯤ ꯑꯃ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯊꯥꯖꯗꯦ꯫ ꯑꯗꯨꯒ ꯀꯔꯝꯅꯅꯣ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯑꯩꯒꯤ ꯂꯨꯅ ꯇꯤꯟꯅꯕ ꯏꯇꯥꯎ ꯑꯅꯤꯗꯨꯁꯨ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ? ꯋꯥꯐꯝꯁꯦ ꯑꯩꯅ ꯃꯤꯉꯣꯟꯗ ꯍꯥꯏꯔꯨꯔꯕꯗꯤ ꯀꯅꯥꯝꯇꯅ ꯑꯩꯒꯤ ꯋꯥꯁꯦ ꯊꯥꯖꯕꯤꯔꯣꯏ꯫ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯕꯁꯨ ꯌꯥꯗꯦ꯫ ꯂꯤꯛꯂꯥ ꯌꯥꯡꯕꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯃꯨꯟꯅ ꯈꯪꯗꯣꯛꯅꯕ ꯑꯩꯅ ꯍꯣꯠꯅꯒꯅꯤ꯫ ꯂꯦꯝꯖꯥ ꯋꯥꯈꯜ ꯑꯗꯨꯗ ꯃꯋꯣꯟ ꯈꯟꯗꯨꯅ ꯃꯍꯥꯛ ꯂꯩꯔꯤ꯫ ꯂꯤꯛꯂꯥ ꯌꯥꯡꯕꯤꯅ ꯃꯃꯥ ꯂꯩꯃꯍꯜꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯏꯃꯥ, ꯍꯟꯗꯛꯇꯤ ꯅꯆꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯑꯩꯒꯤ ꯂꯩꯔꯣꯏꯈ꯭ꯔꯕ ꯏꯄꯨꯗꯣ ꯌꯥꯝ ꯇꯣꯏꯅ ꯎꯏ꯫ ꯏꯃꯥ, ꯏꯄꯨꯒꯤ ꯃꯔꯝꯗ ꯅꯆꯥꯏꯅ ꯈꯪꯗꯕ ꯋꯥꯐꯝ ꯑꯃꯗꯤ ꯂꯩꯔꯤ꯫ ꯂꯩꯔꯣꯏꯈ꯭ꯔꯕ ꯃꯈꯣꯏꯅ ꯃꯆꯥ ꯃꯁꯨ ꯑꯣꯏꯕꯁꯤꯡꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗ ꯑꯃꯨꯛ ꯂꯥꯛꯄ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ꯫ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯗ." "ꯏꯃꯥ, ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯒꯅꯤ ꯏꯃꯥ, ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯌꯥꯝꯅ ꯄꯥꯛꯂꯕ ꯄꯥꯠ ꯑꯃꯁꯨ ꯍꯦꯛ ꯎꯏ꯫ ꯅꯍꯥꯟ ꯅꯣꯡꯃꯗꯤ ꯃꯪ ꯑꯗꯨꯗ ꯑꯩꯁꯦ ꯄꯥꯠꯇꯨꯗ ꯍꯤ ꯍꯣꯟꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒꯅꯤ ꯏꯃꯥ, ꯄꯥꯠꯌꯥꯏ ꯑꯗꯨꯗ ꯑꯆꯧꯕ ꯂꯩꯔꯦꯟ ꯑꯃ ꯐꯣꯡ ꯂꯥꯎꯅ ꯐꯥꯒꯠꯂꯛꯄꯒꯤ ꯋꯥꯅꯤꯁꯦ꯫ ꯑꯗꯨꯒ ꯑꯩꯕꯨ ꯍꯦꯛꯇ ꯌꯣꯠꯈꯤꯕꯒꯤ ꯋꯥꯅꯤꯁꯦ꯫ ꯑꯩ ꯀꯌꯥꯝ ꯄꯥꯈꯠꯂꯤ." ꯂꯩꯃꯍꯜ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅ ꯈꯪꯍꯧꯗꯅ ꯂꯩꯔꯦꯟ ꯀꯥꯏꯅ ꯄꯜꯂꯛꯄꯁꯤꯗ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯕꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨ ꯀꯔꯝꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯨꯒꯅꯤ? ꯂꯤꯛꯂꯥ ꯌꯥꯡꯕꯤꯅ ꯃꯃꯥꯗ ꯃꯈꯥ ꯇꯥꯅ ꯍꯪꯉꯤ, "ꯏꯃꯥ, ꯏꯄꯨꯗꯣ ꯃꯇꯧ ꯀꯔꯝꯅ ꯁꯤꯈꯤ? ꯏꯄꯨꯗꯣ ꯃꯥꯏꯕ ꯁꯥꯔꯝꯃꯦ ꯍꯥꯏꯕ ꯅꯆꯥ ꯑꯩꯅꯁꯨ ꯈꯪꯖꯩ꯫ ꯏꯄꯨꯅ ꯁꯤꯈꯤꯕꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯇ ꯃꯔꯤꯛ ꯆꯨꯝꯅ ꯅꯆꯥ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ." "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯗꯨ ꯍꯪꯂꯤꯕ? ꯃꯗꯨ ꯈꯪꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ? ꯍꯪꯂꯒꯅꯨꯗ." "ꯏꯃꯥ, ꯅꯆꯥꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯂꯥꯡꯇꯛꯅꯩꯅꯤ꯫ ꯁꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯅꯆꯥ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ." ꯂꯤꯛꯂꯥ ꯌꯥꯡꯕꯤꯅ ꯃꯃꯥꯗ ꯌꯥꯝꯅ ꯀꯟꯅ ꯒꯤꯔꯤ ꯇꯛꯂꯝꯃꯤ꯫ ꯂꯩꯃꯍꯜ ꯀꯣꯟꯅ ꯊꯪꯗ ꯃꯆꯥꯅꯨꯄꯤꯅ ꯈꯪꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯨ ꯍꯥꯏꯗꯣꯛꯂꯒꯦ ꯈꯟꯗꯨꯅ, "ꯐꯔꯦ, ꯏꯆꯥꯅ ꯑꯗꯨ ꯌꯧꯅ ꯈꯪꯅꯤꯡꯂꯕꯅꯤꯅ ꯏꯃꯥ, ꯋꯥꯔꯤꯗꯨ ꯂꯤꯔꯒꯦꯀꯣ꯫ ꯏꯃꯥ, ꯂꯤꯕꯤꯔꯣ." ꯂꯤꯛꯂꯥ ꯌꯥꯡꯕꯤ ꯃꯨꯟꯅ ꯇꯥꯏ꯫ ꯂꯩꯃꯍꯜꯅ ꯃꯇꯝ ꯑꯃꯒꯤ ꯊꯧꯗꯣꯛ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯋꯥꯔꯤ ꯂꯤꯔꯤ꯫ "ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯒꯤ ꯅꯄꯨ ꯂꯨꯈꯣꯏ ꯃꯇꯝ ꯑꯃꯗ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯑꯐꯥꯎꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯤꯌꯥꯝꯒꯤ ꯑꯐꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯈꯤ꯫ ꯃꯇꯝꯗꯣ..." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯝꯗꯨꯒꯤ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯂꯨꯈꯣꯏ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯄꯥꯠꯇ ꯆꯠꯂꯤꯅꯤ ꯍꯥꯏꯗꯨꯅ ꯍꯤ ꯑꯃ ꯍꯣꯟꯗꯨꯅ ꯃꯊꯟꯇ ꯄꯥꯠꯇ ꯆꯠꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯠ ꯑꯁꯤꯒꯤ ꯃꯅꯨꯡ ꯈꯔ ꯍꯟꯖꯤꯟꯕ ꯃꯐꯝꯗ ꯇꯧꯅ ꯁꯧꯖꯤꯟ ꯁꯥꯟꯅ ꯍꯧꯕ ꯃꯐꯝ ꯑꯃ ꯂꯩ꯫ ꯃꯗꯨꯗ ꯍꯧꯕ ꯇꯧ ꯑꯗꯨꯕꯨ ꯃꯇꯥꯡ 8 ꯍꯦꯛꯇꯨꯅ
ꯃꯥꯒꯤ ꯂꯥꯏꯇꯤꯟ ꯑꯃ ꯈꯨꯔꯨꯝꯕꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯍꯤꯗꯨ ꯍꯣꯟꯅ ꯍꯣꯟꯅ ꯃꯊꯟꯇ ꯍꯥꯏꯖꯩ, ꯅꯨꯡꯁꯤꯗ ꯄꯥꯠ ꯑꯁꯦ, ꯄꯥꯠ ꯑꯁꯤ ꯂꯩꯔꯝꯕꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯁꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯂꯩꯕ ꯉꯝꯂꯤꯕꯅꯤꯀꯣ꯫ ꯉꯥ ꯃꯈꯜ ꯀꯌꯥ ꯁꯨꯅ ꯂꯩꯕ ꯄꯥꯠꯅꯤ꯫ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯄꯥꯠ ꯑꯁꯤꯗ ꯁꯥꯟꯅꯖꯔꯛꯈꯤꯕꯅꯤꯀꯣ ꯑꯩꯁꯨ꯫ ꯍꯤꯗꯨ ꯑꯁꯨꯝ ꯍꯣꯜꯂꯤ ꯃꯇꯝꯗꯨ ꯅꯨꯃꯤꯠꯁꯨ ꯆꯞ ꯌꯨꯡꯉꯤ ꯄꯥꯠ ꯑꯗꯨꯗ ꯃꯍꯥꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤ ꯀꯅꯥꯝꯇ ꯂꯩꯕꯁꯨ ꯎꯗꯦ꯫ ꯍꯤꯗꯨ ꯑꯁꯨꯝ ꯍꯣꯜꯂꯛꯄꯅ ꯃꯍꯥꯛꯅ ꯌꯧꯒꯦ ꯈꯜꯂꯤꯕ ꯃꯐꯝꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯍꯤꯁꯦ ꯇꯧ ꯍꯧꯔꯤꯕ ꯃꯄꯥ ꯐꯨꯝꯗꯤ ꯃꯔꯛꯁꯤꯗ ꯃꯁꯤꯒꯤ ꯃꯅꯥꯛꯁꯤꯗ ꯍꯦꯛꯇ ꯍꯣꯟꯖꯤꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯗꯨ ꯍꯣꯟꯖꯤꯜꯂꯤ꯫ ꯐꯨꯝꯗꯤ ꯃꯊꯛ ꯑꯗꯨꯗ ꯃꯍꯥꯛ ꯀꯨꯝꯊꯔꯦ ꯑꯗꯨꯒ ꯑꯋꯥꯡ ꯑꯋꯥꯡꯕ ꯇꯧ ꯍꯧꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛ ꯆꯪꯁꯤꯜꯂꯤ꯫ ꯃꯁꯤꯃ ꯍꯦꯛꯂꯕ ꯑꯗꯨꯒ ꯁꯤꯃꯒ ꯍꯦꯛꯂꯒꯦ꯫ ꯂꯨꯈꯣꯏꯅ ꯇꯧ ꯑꯗꯨꯕꯨ ꯍꯦꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩ ꯈꯪꯍꯧꯗꯅ ꯇꯧ ꯃꯔꯛ ꯑꯗꯨꯗ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯃꯍꯥꯛꯅ ꯍꯦꯛ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯇꯧ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯀꯩꯅꯣ ꯁꯤꯗ ꯁꯣꯔꯣ ꯁꯣꯔꯣ ꯇꯧꯔꯛꯂꯤꯕꯁꯤꯕꯣ? ꯂꯤꯟꯒ ꯂꯩꯔꯕ ꯖꯥꯠꯂꯥ? ꯇꯧ ꯃꯔꯛꯇ ꯁꯣꯔꯣ ꯁꯣꯔꯣ ꯑꯗꯨꯃꯛ ꯇꯧꯔꯛꯏ꯫ ꯂꯨꯈꯣꯏ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯃꯆꯥ ꯑꯗꯨ ꯆꯦꯠꯅ ꯄꯥꯏ꯫ ꯃꯨꯟꯅ ꯌꯦꯡꯕꯗꯤ ꯂꯦꯞꯇꯦ꯫ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯇꯧ ꯃꯔꯛ ꯑꯗꯨꯗ ꯃꯔꯥꯡ ꯃꯔꯥꯡꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯦ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯦ꯫ ꯁꯤꯗꯤ ꯂꯥꯏꯔꯦꯟꯅꯤꯅ, ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯇꯧ ꯃꯔꯛꯁꯤ ꯂꯩꯔꯤꯕꯁꯤ ꯂꯥꯏꯔꯦꯟꯅꯤ꯫ ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯇꯧ ꯍꯦꯛꯄ ꯌꯥꯗ꯭ꯔꯦ, ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯒꯦ꯫ ꯃꯥꯅ ꯎꯔꯤꯕ ꯂꯥꯏꯔꯦꯟ ꯑꯗꯨꯕꯨ ꯇꯨꯡꯑꯣꯏꯅꯔꯝꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯗ꯭ꯔꯤꯉꯩ ꯂꯨꯈꯣꯏ ꯃꯥꯒꯤ ꯍꯤꯗꯨ ꯊꯨꯅ ꯌꯥꯡꯅ ꯍꯣꯟꯗꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯊꯧꯖꯥꯜ ꯑꯃꯗꯤ ꯄꯤꯈꯤ꯫ ꯃꯥꯒꯤ ꯁꯥꯒꯩꯒꯤ ꯏ ꯆꯗꯥ ꯅꯧꯗꯥꯗ ꯂꯥꯏꯔꯦꯟ ꯑꯣꯟꯕ ꯉꯝꯕ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯒꯤ ꯑꯆꯧꯕ ꯃꯔꯝꯁꯤ ꯂꯨꯈꯣꯏꯕꯨ ꯄꯣꯛꯄ ꯃꯄꯥ ꯑꯁꯤꯒ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯟ ꯑꯁꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯂꯨꯈꯣꯏꯒꯤ ꯃꯄꯥꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯃꯅꯤ ꯃꯁꯤ꯫ ꯂꯨꯈꯣꯏ ꯃꯌꯨꯝ ꯌꯧꯔꯦ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ꯫ ꯂꯥꯏꯔꯦꯟ, ꯃꯐꯝꯁꯤꯗ ꯀꯔꯝꯅ ꯂꯥꯏꯔꯦꯟꯅ ꯂꯩꯔꯝꯂꯤꯕ? ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯃꯐꯝ ꯑꯗꯨꯗ ꯇꯧ ꯍꯦꯛꯄ ꯀꯌꯥ ꯆꯠꯄꯗ ꯅꯣꯡꯃꯗ ꯊꯦꯡꯅꯈꯤꯕ ꯂꯩꯇꯦ꯫ ꯑꯩ ꯍꯧꯖꯤꯛ ꯆꯍꯤ ꯌꯥꯝꯂꯦ꯫ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯕꯨ ꯃꯁꯥꯗ ꯆꯤꯡꯅꯕ ꯀꯌꯥ ꯑꯃꯗꯤ ꯐꯥꯎꯔꯤ꯫ ꯃꯊꯟꯗ ꯂꯥꯏꯔꯣꯟ ꯀꯌꯥ ꯑꯃꯗꯤ ꯁꯣꯟꯖꯩ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯂꯨꯈꯣꯏ ꯃꯁꯥꯗꯨ ꯃꯕꯨꯛ ꯀꯟꯈꯠꯂꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥ ꯃꯃꯧꯅ ꯊꯧꯒꯜ ꯀꯟꯅ ꯇꯧꯔꯤ꯫ ꯂꯩ ꯃꯍꯜ ꯃꯀꯨꯕꯣꯛꯀꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯄꯥꯈꯠꯄ ꯐꯥꯎꯖꯩ꯫ ꯃꯤꯑꯣꯏ ꯈꯔꯅ ꯂꯨꯈꯣꯏꯒꯤ ꯂꯥꯏꯑꯣꯡꯁꯤ ꯂꯥꯏꯔꯦꯟꯒꯨꯝꯕ ꯑꯃ ꯊꯦꯡꯅꯈꯤꯕꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯂꯨꯈꯣꯏ ꯐꯤꯕꯝ ꯑꯃꯗ ꯄꯨꯡꯖꯥ ꯈꯔ ꯂꯩꯔꯝꯂꯒ ꯃꯍꯥꯛ ꯁꯤꯈꯤ꯫ ꯂꯩ ꯃꯍꯜꯅ ꯋꯥꯔꯤꯁꯤꯕꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯇꯝꯂꯤ꯫ ꯂꯤꯛꯂꯥ ꯌꯥꯡꯕꯤ ꯃꯃꯥꯅ ꯇꯝꯂꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯨꯔꯒ ꯃꯍꯥꯛ ꯃꯊꯟꯇ ꯍꯥꯏꯖꯩ, ꯑꯩꯒꯤ ꯏꯄꯨꯗꯣ ꯂꯥꯏꯔꯦꯟ ꯊꯦꯡꯅꯈꯤ ꯍꯥꯏꯕ꯫ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯂꯥꯏꯔꯦꯟ ꯑꯆꯧꯕ ꯑꯃ ꯎꯕ, ꯑꯗꯨꯒ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯂꯥꯏꯔꯦꯟꯒꯨꯝꯅ ꯃꯔꯥꯡ ꯃꯔꯥꯡ ꯂꯪꯂꯛꯈꯤꯕ꯫ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯔꯨꯝꯗ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯔꯤ꯫ ꯂꯩ ꯃꯍꯜꯅ ꯍꯥꯏꯔꯛꯏ, ꯐꯔꯦꯁꯦ ꯏꯃꯥꯅꯦ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯛꯂꯒꯦ, ꯅꯪꯁꯨ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯂꯤꯛꯂꯥ ꯌꯥꯡꯕꯤ ꯋꯥꯈꯜ ꯑꯗꯨꯗꯤ ꯏꯃꯪꯃꯪ꯫ ꯃꯍꯥꯛ ꯍꯧꯒꯠꯂꯤ, ꯆꯨꯝꯗ꯭ꯔꯤꯡ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯂꯦꯝꯖꯥ ꯂꯝꯕꯤꯗꯨꯗ ꯆꯠꯂꯤ꯫ ꯂꯝꯕꯤꯗ ꯂꯤꯛꯂꯥ ꯌꯥꯡꯕꯤꯁꯨ ꯀꯣꯅꯨꯡ ꯌꯧꯅꯕ ꯆꯠꯂꯤ꯫ ꯂꯦꯝꯖꯥꯅ ꯂꯤꯛꯂꯥ ꯌꯥꯡꯕꯤꯕꯨ ꯍꯦꯛ ꯎꯏ꯫ ꯃꯗꯨꯗ ꯃꯊꯟꯇ ꯍꯥꯏꯖꯩ, ꯂꯤꯛꯂꯥ ꯌꯥꯡꯕꯤꯅꯤꯅꯦ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯤ ꯃꯥꯅꯒ ꯂꯥꯏꯔꯦꯟꯒ ꯑꯣꯜꯂꯤꯅꯦ꯫ ꯑꯩꯅꯦ ꯁꯤꯒꯤ ꯈꯣꯡꯕꯥꯜꯁꯤꯗ ꯄꯥꯛꯊꯗꯨꯅ ꯂꯣꯠ ꯂꯧꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯖꯥ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯈꯣꯡꯕꯥꯜ ꯑꯗꯨꯗ ꯐꯟ ꯆꯣꯡꯊꯗꯨꯅ ꯄꯥꯛꯊꯗꯨꯅ ꯂꯣꯠꯂꯝꯃꯤ꯫ ꯂꯤꯛꯂꯥ ꯌꯥꯡꯕꯤꯗꯤ ꯆꯨꯝꯗ꯭ꯔꯤꯡ ꯂꯝꯕꯤꯗꯨꯗ ꯆꯠꯂꯤ꯫ ꯂꯦꯝꯖꯥꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ, ꯍꯧꯖꯤꯛꯀꯤ ꯃꯆꯥꯁꯦ ꯀꯔꯤꯁꯨ ꯇꯧꯗꯦꯅꯦ, ꯃꯔꯥꯡ ꯇꯨꯔꯥꯡ ꯂꯥꯡꯗꯦꯕ꯫ ꯃꯥꯒꯤ ꯃꯄꯨꯗꯨꯁꯨ ꯂꯥꯏꯇꯤꯟ ꯁꯥꯟꯅꯔꯝꯕ ꯃꯤꯅꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯁꯨ ꯁꯣꯏꯗꯅ ꯂꯥꯏꯇꯤꯟ ꯁꯥꯟꯅꯔꯝꯕ ꯃꯤꯁꯛ ꯑꯣꯏꯒꯅꯤ꯫ ꯂꯤꯛꯂꯥ ꯌꯥꯡꯕꯤ, ꯑꯩꯅ ꯅꯪꯒꯤ ꯅꯊꯛꯇ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ꯫ ꯑꯩꯒꯤ ꯂꯨꯅ ꯇꯤꯟꯅꯖꯕ ꯏꯇꯥꯎ ꯑꯅꯤꯕꯨꯁꯨ ꯅꯪꯅ ꯂꯥꯏꯔꯦꯟ ꯑꯣꯟꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯑꯩꯅ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯅꯕ ꯁꯤꯟꯒꯅꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯈ꯭ꯔꯦ꯫ ꯂꯤꯛꯂꯥ ꯌꯥꯡꯕꯤꯅ ꯆꯠꯈ꯭ꯔꯕꯗ ꯃꯍꯥꯛ ꯍꯧꯒꯠꯂꯛꯏ꯫ ꯃꯃꯥꯏ ꯑꯣꯟꯗꯨꯅ ꯃꯍꯥꯛꯁꯨ ꯆꯠꯈ꯭ꯔꯦ꯫ ꯂꯦꯝꯖꯥ ꯃꯌꯨꯝ ꯌꯧꯔꯦ꯫ ꯐꯠꯇ꯭ꯔꯕ ꯃꯥꯒꯤ ꯄꯨꯛꯆꯦꯜꯅꯤ꯫ ꯐꯠꯇꯕ ꯋꯥꯈꯜ ꯀꯌꯥ ꯈꯟꯕꯗꯤ ꯃꯍꯥꯛ ꯂꯦꯞꯇꯦ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯈꯜꯂꯤ, ꯑꯁꯨꯝꯅ ꯇꯧꯕꯅ ꯆꯨꯝꯒꯅꯤ꯫ ꯑꯍꯤꯡ ꯑꯃꯗ ꯑꯩ ꯏꯊꯟꯅꯇ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯕ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯂꯕ꯫
ꯂꯤꯛꯂꯥꯌꯥꯡꯕꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥꯕꯨ ꯃꯌꯨꯝ ꯃꯀꯩ ꯂꯩꯇꯕ ꯑꯃ ꯑꯣꯏꯍꯜꯂꯕ ꯍꯤꯡꯅꯕ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕ ꯑꯩꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨꯕꯨ ꯁꯣꯏꯗꯅ ꯃꯩ ꯊꯥꯒꯅꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯣꯅꯨꯡꯗ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯏ ꯊꯧꯔꯝ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯤꯛꯂꯥꯌꯥꯡꯕꯤ ꯃꯥꯁꯨ ꯖꯒꯣꯏ ꯁꯥꯒꯗꯣꯏꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯔꯤ ꯖꯒꯣꯏ ꯁꯥꯕꯗ ꯁꯦꯠꯀꯗꯕ ꯃꯐꯤ ꯃꯔꯣꯜ ꯄꯨꯝꯅꯃꯛ ꯃꯍꯥꯛ ꯁꯦꯠꯄ ꯂꯣꯏꯔꯤ ꯆꯝꯅ ꯂꯩꯕꯗ ꯐꯖꯕ ꯑꯗꯨꯗꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇ ꯈꯔ ꯀꯦꯁꯤꯟ ꯇꯩꯁꯤꯟꯈꯤꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯔꯦ ꯃꯍꯥꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯍꯥꯛ ꯖꯒꯣꯏ ꯁꯥꯕ ꯄꯥꯝꯂꯩ ꯂꯤꯛꯂꯥꯌꯥꯡꯕꯤ ꯃꯤꯌꯥꯝꯃꯥꯡꯗ ꯊꯣꯛꯇꯨꯅ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯦ ꯃꯍꯥꯛ ꯃꯥꯒꯤ ꯖꯒꯣꯏ ꯁꯥꯊꯦꯛ ꯈꯨꯗꯤꯡꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯁꯨꯝꯍꯠꯂꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ ꯑꯁꯨꯝ ꯇꯧꯅ ꯖꯒꯣꯏ ꯁꯥꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯤ ꯂꯤꯛꯂꯥꯌꯥꯡꯕꯤꯅ ꯖꯒꯣꯏ ꯁꯥꯕ ꯂꯣꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯃꯤꯠꯁꯨ ꯄꯨꯡꯇꯥ ꯇꯥꯈ꯭ꯔꯦ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯦ ꯅꯨꯃꯤꯠꯁꯤꯗꯤ ꯄꯨꯡꯇꯥ ꯇꯥꯈ꯭ꯔꯦꯅ ꯑꯩꯕꯨ ꯀꯝꯗꯧꯒꯅꯤ ꯖꯒꯣꯏ ꯁꯥꯔꯤꯉꯩ ꯃꯇꯝꯅ ꯊꯦꯡꯖꯤꯟꯈꯤꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯌꯨꯝꯗ ꯏꯃꯥꯅ ꯑꯩ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯉꯥꯏꯔꯝꯂꯒꯅꯤ ꯂꯤꯛꯂꯥꯌꯥꯡꯕꯤ ꯁꯦꯠꯂꯤꯕ ꯖꯒꯣꯏ ꯁꯥꯕꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯑꯗꯨꯃꯛ ꯁꯦꯠꯇꯨꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯤ ꯃꯍꯥꯛ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯍꯜꯂꯛꯂꯤ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤꯒꯤ ꯂꯝꯍꯥꯡ ꯑꯃꯗꯅꯤ ꯂꯤꯛꯂꯥꯌꯥꯡꯕꯤ ꯃꯌꯨꯝꯇꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯂꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯂꯤꯛꯂꯥꯌꯥꯡꯕꯤꯒꯤ ꯃꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯑꯁꯨꯝꯅ ꯀꯧꯔꯛꯏ ꯂꯤꯛꯂꯥꯌꯥꯡꯕꯤ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯂꯤꯛꯂꯥꯌꯥꯡꯕꯤ ꯃꯥꯒꯤ ꯃꯃꯤꯡ ꯄꯟꯗꯨꯅ ꯀꯧꯔꯛꯄꯁꯤꯗ ꯃꯍꯥꯛ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯍꯟꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯃꯍꯥꯛ ꯎꯏ ꯃꯥꯅ ꯍꯥꯏ ꯀꯅꯥ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ ꯅꯨꯄꯥꯗꯨꯅ ꯂꯤꯛꯂꯥꯌꯥꯡꯕꯤ ꯑꯩꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯈꯤꯁꯤ ꯂꯤꯛꯂꯥꯌꯥꯡꯕꯤꯗꯤ ꯃꯥꯕꯨ ꯀꯧꯔꯛꯂꯤꯕ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗꯦ ꯍꯪꯉꯤ ꯅꯪꯕꯨ ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯥꯎꯔꯕ꯭ꯔꯅꯤ ꯅꯪꯕꯨ ꯑꯩꯗꯤ ꯅꯪꯕꯨ ꯃꯁꯛ ꯈꯪꯗꯦ ꯅꯪꯕꯨ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ ꯑꯩꯒꯤ ꯁꯛꯇꯝꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯣ ꯑꯩꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯅꯪꯅ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯂꯤꯛꯂꯥꯌꯥꯡꯕꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯕ ꯋꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯁꯛꯇ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯑꯃ ꯑꯁꯨꯝ ꯍꯧꯔꯛꯂꯝꯃꯤ ꯃꯆꯤꯜ ꯑꯗꯨꯗ ꯍꯥꯏꯗꯣꯛꯈꯤ ꯄꯥꯠꯇ ꯑꯩꯕꯨ ꯀꯟꯕꯤꯈꯤꯕ ꯑꯩꯒꯤ ꯈꯨꯝꯂꯦꯟ ꯃꯪꯂꯥꯟ ꯆꯥꯅ ꯂꯥꯛꯈꯤꯕꯗꯣ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥꯗꯨ ꯅꯨꯄꯤꯗꯨꯅ ꯃꯥꯕꯨ ꯃꯁꯛ ꯈꯪꯂꯦ ꯍꯥꯏꯕ ꯈꯪꯂꯦ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏ ꯃꯥꯅꯤ ꯅꯨꯃꯤꯠꯇꯨꯗ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯩꯅꯤ ꯂꯤꯛꯂꯥꯌꯥꯡꯕꯤꯅ ꯍꯪꯉꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯤꯀꯨꯞꯇꯨꯗ ꯅꯪꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯅꯪꯕꯨ ꯇꯥꯏꯕꯪ ꯃꯤꯔꯥ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦ ꯁꯣꯝꯗꯅ ꯂꯦꯝꯖꯥ ꯃꯍꯥꯛꯁꯨ ꯂꯥꯛꯏ ꯂꯝꯍꯥꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯂꯤꯛꯂꯥꯌꯥꯡꯕꯤꯅ ꯅꯨꯄꯥ ꯑꯃꯒ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ ꯂꯤꯛꯂꯥꯌꯥꯡꯕꯤꯅꯤꯅꯦ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯔꯛꯁꯤꯗ ꯅꯨꯄꯥ ꯅꯍꯥꯒ ꯂꯝꯍꯥꯡ ꯑꯁꯤꯗ ꯋꯥꯔꯤꯒ ꯁꯥꯟꯅꯔꯤ ꯃꯥꯜꯂꯦꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯁꯨꯝ ꯆꯤꯡꯅꯔꯛꯂꯤꯗ ꯁ꯭ꯋꯥꯏꯁꯤꯗ ꯂꯨꯝꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯖꯥ ꯅꯥꯀꯜꯒꯤ ꯆꯥꯔꯣꯠ ꯍꯥꯕꯨꯡ ꯃꯔꯛꯇꯨꯗ ꯆꯪꯗꯨꯅ ꯂꯨꯝꯗꯨꯅ ꯂꯤꯛꯂꯥꯌꯥꯡꯕꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯤ ꯂꯤꯛꯂꯥꯌꯥꯡꯕꯤ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯩ ꯅꯨꯄꯥꯗු ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯂꯤꯛꯂꯥꯌꯥꯡꯕꯤ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨꯅ ꯂꯤꯛꯂꯥꯌꯥꯡꯕꯤꯒꯤ ꯃꯁꯥꯗ ꯊꯦꯡꯉꯤ ꯍꯥꯏ ꯂꯤꯛꯂꯥꯏ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯅꯪꯗꯤ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ ꯇꯥꯏꯕꯪꯂꯛꯇ ꯅꯪ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯌꯥꯔꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯩ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯂꯤꯛꯂꯥꯌꯥꯡꯕꯤꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯗꯨ ꯋꯥꯈꯜ ꯇꯥꯕ ꯉꯝꯅꯕ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯂꯤꯛꯂꯥꯌꯥꯡꯕꯤ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯂꯩꯔꯦꯟꯗꯧꯅ ꯃꯔꯥꯡ ꯂꯥꯡꯕ ꯍꯧꯔꯛꯂꯤ ꯂꯤꯛꯂꯥꯌꯥꯡꯕꯤ ꯃꯗꯨꯕꯨ ꯎꯏ ꯃꯊꯟꯇ ꯑꯉꯛꯄ ꯀꯌꯥ ꯑꯃ ꯐꯥꯎꯖꯔꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯍꯛꯆꯥꯡꯅ ꯇꯧꯔꯤꯕꯁꯤꯕꯣ ꯂꯤꯛꯂꯥꯏ ꯅꯪꯁꯦ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯅꯠꯇꯦ ꯅꯪꯁꯦ ꯂꯥꯏꯔꯦꯟꯅꯤ ꯑꯩꯕꯨ ꯂꯩꯔꯦ ꯋꯥꯍꯩ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯂꯤꯛꯂꯥꯌꯥꯡꯕꯤ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯏꯔꯦꯟ ꯑꯆꯧꯕ ꯑꯃ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯂꯥꯏꯔꯦꯟ ꯍꯦꯛ ꯑꯣꯟꯈꯤꯕꯒ ꯅꯨꯄꯥꯗꯨꯁꯨ ꯂꯥꯏꯔꯦꯟ ꯂꯥꯕ ꯑꯆꯧꯕ ꯑꯃ ꯑꯣꯟꯊꯣꯔꯛꯏ ꯃꯗꯨ ꯄꯨꯝꯅꯃꯛ ꯎꯔꯤꯕ ꯂꯦꯝꯖꯥꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ ꯂꯥꯏꯔꯦꯟ ꯃꯈꯣꯏꯅꯃꯛ ꯂꯥꯏꯔꯦꯟ ꯑꯣꯟꯊꯣꯛꯄꯅꯤ ꯁꯤꯗꯤ ꯃꯥꯒꯤ ꯃꯁꯥꯗꯣ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯏ ꯂꯤꯛꯂꯥꯌꯥꯡꯕꯤꯁꯦ ꯑꯆꯝꯕ ꯅꯨꯄꯤꯕꯨ ꯅꯠꯇ꯭ꯔꯦ ꯃꯍꯥꯛꯇꯤ ꯃꯌꯥꯏ ꯂꯩꯕ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯏꯖꯕ ꯇꯥꯔꯕꯁꯨ ꯂꯥꯏꯔꯦꯟ ꯑꯣꯟꯕ ꯉꯝꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯂꯦ
ꯂꯦꯝꯆꯥ, ꯂꯤꯛꯂꯥꯌꯥꯡꯕꯤꯒꯤ ꯃꯌꯨꯝꯗꯨ ꯃꯩꯅ ꯊꯥꯗꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯝꯕ ꯋꯥꯈꯜ ꯑꯗꯨ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛ ꯃꯐꯝꯗꯨꯗꯒꯤ ꯃꯌꯨꯝ ꯇꯝꯅ ꯍꯟꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯌꯥꯡꯕꯤ ꯃꯙꯧꯁꯤꯡꯒꯤ ꯍꯥꯛꯇꯛꯇ ꯐꯪꯈꯤꯕ ꯁꯥꯞ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯂꯥꯏꯔꯦꯟ ꯑꯣꯟꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯂꯥꯏꯒꯤ ꯃꯇꯛ ꯆꯦꯟꯕ ꯂꯥꯏꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯥꯛꯇ ꯄꯨꯟꯁꯤꯒꯤ ꯊꯝꯂꯒꯦ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫